पुलिसना फॉर्मल अरेस्ट तौखरी Tambol Sabal Lekadi September Tarama Perginumidang Wairam Kuntram do Sub AR gi Kambu de Imbus Tauki Badu gi Mapung Eva Equis ne Haina Lamsang Police na Fogat Kiba Kundong Bam Ozit Allies Kailal Sini Fuguter Special Court NIA degi Ayab Lorokan Nambol Police na formal arrest taukhri Awang Lekin Thabi degi housing na Langol Game Palace Zone 1 Ladiba Kundong Bam Ozit Allies Kailal Sini Fuguter Apoko Lekidraba Manibu Mark Police Custody ki matam loiraduna Judicial Custody Remand PB na bahaijaraduna court puthoraki Special PP na court thamki wafam ni September kungo humdo amasung kunga marigi law na banu midangda thaudu odu gi main accused ni haireba miyoshi Imphal West District Police amasung kunthrago humdo shuba Assam Rifles ki apunba khangbu mana satakibo operation amada kameng makha lekai digi phakibani Mark labuk lomda nantholaga senana bu honoringi de phakibani haidi Ahanbi oina thijinbada accused ni hairibasina Fongdokpada mahak RPF PLE gi kedarni amasum September 18 gi numidang pung 5 ga makhai taba matamda Nambol Sabal Laikai da Assam Rifles sataki ambush adu yaw accused ni hairiba miyoy duna fongdorakpada luk adugi nifuga tare suba raising diega mari lainana makok thongba authority degi BSF amasum CRPF yaudana army amasum Assam Rifles ta ambush tawnaba khangalakhi haina phongdoi haina special APP na makhatana phongdokhi mana makhatana hai accused ni hairiba miyoy duna hai Hawkib September 18 da makoina Sabalekai Community Hall manakta phibam semlaga laiki Assam Rifles ki 407 truck aduna Imphal lom digi lakpada makoina leiriba mafam adu nakshilakpadigi nongmaina kapsin ki loinana truck aduna makoigi mapa lanthokiba phawba leptana kapki Mak masama AK-47 rifles ki magazine ama loina kapki masum mafam adudagi maruti ben amada khulai sing adu puraga nanthoki Makoina isok lom satlaba matungda khulai sing adu bora khawda hapsilaga manak nakpa pukri amada langtharamlaba matungda mafam adu thadokhi hari Panama asi yenglaga accused ne hairiba miyedu makatana thijinna bagi damak judicial custody remand PP na bahai saki kona special PP ki wafam taraba matungda amasum case ki record yenglaba matungda ojit pu October 13 phawbu judicial custody remand lauthabada kona ayaba pk Marasida Nambol Police Station ki team amana September 18 da Nambol Sabal Laikai da thokiba ambush aduga mari lainana Nambol Police da register tawkiba FIR aduga mari lainana makpu formal arrest tawjagi haina application ama pirakhi hari Special PP na thamkibu wafam di September 18 gi numidang pung 3 rom tarakpada kunthrago humdoi suba Assam Rifles ki rifleman Rohit Kumar Kaubamana Nambol Police report amataraki report adu yaori wafam ni mag yauna kunthagom suba Assam Rifles ki personal tara TOB pasway digi halakpagi lambida Nambol Sabal Laikai yorakpada masakhang daba khulai paiba mi khrana ambush tawsilaki amasum nomai round kaya marum kapsilakpadigi personal ani nomaina panbadigi laikhidre amasum mangana aso opanaki Thaudo aduga mari lendana regular FIR ama lokhalaga thijin bauki thijinbagi saruk ama oina Lamsang Police Station degi wireless message ama lakhibaga loinana accused ni hairiba miyoy September 13 da phagatle amasum hak ambush adu siena bani haiba khangle haina khangalaki Special PP na makhatana hai thaudo adu siena bani haiba Thobal Police na September 12 da fogatkiba Thongram Sadan da Allies ngasik Allies purakpasu Case aduga mari lainana Thobal Court tagi Nambol Police Station na formal arrest tokri Pharaba Sadanandana mahak masamak ambush adu da yawbagi wafam phongdorakpaga loinana ojit amasung atai miyoi mari ambush adu yawbagi wafam police custody da leiringai da phongtokhi hari Special PP na khundongbam ojit na Nambol Police na makhata na thijinna ba formal arrest tawbada ayaba PB na baijaki kona Special PP gi wafam taraba masum formal arrest tawnabagi application adu yenglaba matungda mahak formal arrest tawba yahan ki amasum mahakpu pungkun ga mari gi manungda Bishnupur district ka mari leinaba court puthonaba khanki Karamba matamda popular government hanjilakadoribagi Manipur gi miyamna general election pangthoktuna khankiba mihut MLA singi marakta puksel khwejil tinadaba madi lusingbo oiningbagi angam tanabadagi miyamgi lengak popular government CM ngamdana lairibasi lebak thibani haukiba sai May 3 dagi illegal immigrant sin koki jau narco terroristsingna Manipur gi apunba saktam thugairaga koki singweba tokhaiba legislature laiba lengak natragana Tongan Laibak Zalingam CM Gani Haiduna Mitai Miyangi Matata Landaraki Badugi Waruishin Puraknabani Haiduna India government Miyangi Langak Inturaga President rule Tamlakibani
Mainland India BJP की नरेंद्र मोदी ने लुसिंगबा NDA लाइंगाकना स्टेट असिगी BJP की N Biren लुसिंगबा लाइंगाकना सिन कुकी जौना लांदारखिबा इरांगी वारोइसिन पुरकपा ngamdre Manipur थुगाइनबा लांदारखिबा कुकी सिंगना CM N Biren सिंदु PR लाइंगाक थमु Biren CM ओइरिबा मखै मखोगी वारी सनरोय हाइबा डिमांड तौरखिबा अमदि ओपोजिशन की मैकेडिगिसु लॉ एंड ऑर्डर कंट्रोल ngamdraba CM resign तो PR लाइंगाक थमु हाइना खुलाउ लेरखि लोइनना रूलिंग BJP MLA ministers की मरक्तगिसु अनौबुल सिंह सिन्ननबा मनुंगेबा तंगबाल फंबाल लानी ललोंगसा थरखिबगी सैरक्ता असेंबली मिफमदा लेंगाकी मथक थाजदबगी मोशन पुखटकनी हाइबगी इरांग लेरखिबसिंग अदुदगी सेंटर की BJP की हाई कमांड बीरेनबु CM की पोस्ट की रिजाइन तौनबा पाउताक पिरखिबगी मतुंगिना रिजाइन तौखिबदगी असेंबली एनिमेटेड सस्पेंशन PR लेंगाक थमलखिबनी इसम समना हाइरबद इलीगल इमिग्रेंट सिन कोकी जौ Opposition amasum rolling MLA singi maraktagi thoklibu wathok asigi khudong sab lawduna political goeba khambalal gilarong sa tharakhiba dura central government gi lusing basingna popular government inturaga PR lenga thamlakhibani central government landarakhiba kuki sing opposition gi apamba madi ruling gi legislature singi marak lingzel manadaba kaya sing aduda central government state lenga ku hakhingnana paisilaga thoklibi irang asigi waroisin purangnaba khongthang laukhalakibani adubu laibak thibadi popular government ki mohut center na hakhingnana governor in council gi lenga na irang gi waroisin purangnaba ahanba tangka That ahungi PR lengak thamkibaduna oroisin purapang ngamdabadagi makha tana that taruk amaga matam sangdorakibani that taruk makha samtakhiba sigi manungda irangi waroisin purapaka ruiroinana miyamdagi mihut ki lenga hanjilakani haibe miyamgi thajabalairi loinana rolling MLA singi maikaidigi miyamgi lenga hanjinanaba hotna balairobasu makoigi maskilgi marakta losingbo oiningba masing yamadagi popular government sembangamdana lairakhiba asina maram oiraga center na full PR thamlaga general election 2027 pangthongnaba thorang lokholakadra natragana general election mamang haibadi election code of conduct sanadringai chaliba tha october natraga november tha manungda popular government semnaba thorang lokholakaduribra haiyamna yengba tabani democracy satpa laibakta president rule PR sangna Thamjinba haibase democracy ki tayonabane amadi dictatorship ki masni haiba kangla paw editorial sumyamna thamjari thajaninga oidiba maruiba pawmana sandelda temporary jail dagi prisoner ani Nathokhre hairi aduga amadi phabanga maureri thajaninga oidiba pawsna makha taribana hairiba thawdo asi nongalamdai pung amaga minute 15 dagi na pung 3 minute Tarag hari besigi marakta Sandel district ki manung sana laiba DC complex mini secretariat hariba thawdo asi maduda laiba temporary jail dagi nanthokibne haba wapum yauna report tawri loinana pausna makha taribana makoina nanthokibagi mawong asi toilet window natra ventilator dagi oigani haba pawmus makha tari nanthokhribne hariba miyoi singa sina Thanglinkap Seimang Myanmar gi comfort Kolangdagi ngampau gi masan hari aduga anisuba miyoi Thanglinkap district ki moregi new laikotagi Seimang Kipgen Jail nifuga mapan laiko pau Kipgen gi masan upani hari thajanenga oiriba pausna makhata na haribana sarawna ayuki pung 9 muktaba matamda hariba numismaktada sandong pokpi village gate gi hariba Thanglinkap Seimang amuhana phabanga mane duga atopa miyoi haibedi Seimang Kipgen di kayamuk sumba paw na bis miyam puna makhata bo official ba update ngaminasi adu tender sumba miyam da thamjaramge haujukuina di miyam paw mata se lusinjarage miyam puna no ba update ngaminasi